ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯒ ꯏꯕꯥꯅꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ, ꯆꯥꯕꯤ ꯍꯟꯕꯤ ꯇꯥꯟꯅꯗꯣꯏꯅꯦ꯫ ꯌꯦꯟ ꯑꯇꯥꯎꯕꯅꯦ, ꯑꯗꯨꯒ ꯁꯤ ꯌꯦꯟꯖꯥꯡꯁꯤ ꯃꯌꯥꯝ ꯁꯨꯡꯆꯥ ꯆꯥꯗꯕ ꯃꯤꯁꯨ ꯌꯥꯎꯔꯝꯈꯤꯅꯤ꯫ ꯆꯦꯡꯀꯨꯞ ꯃꯅꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯆꯦꯡꯀꯨꯞ ꯃꯅꯥ ꯊꯣꯡꯕꯅꯦ, ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯕꯤꯕꯅꯦ꯫ ꯑꯗꯒꯤ ꯕꯦꯁꯣꯟ ꯄꯥꯛꯅꯝ ꯑꯃ, ꯑꯗꯨꯒ ꯇꯤꯜꯍꯧ ꯍꯥꯞꯄꯦ, ꯀꯣꯕꯤ ꯑꯩꯗꯤ ꯀꯣꯠꯄ ꯍꯩꯇꯦꯕꯀꯣ, ꯑꯗꯨꯒꯤ ꯍꯥꯞꯄꯤꯅꯦ ꯈꯤꯇꯪ꯫ ꯑꯗꯣ ꯏꯕꯥꯅꯤ ꯍꯥꯟꯕꯤ ꯇꯥꯟꯅꯒꯦ ꯉꯁꯤꯗꯤ꯫ ꯄꯥꯅꯤꯁꯃꯦꯟꯁꯨ ꯄꯤꯅꯗꯣꯏꯅꯦ꯫ ꯄꯥꯅꯤꯁꯃꯦꯟꯗꯨꯗꯤ ꯃꯥꯅ ꯄꯤꯅꯤꯡꯕ ꯑꯃ ꯄꯤꯅꯔꯅꯤ꯫ ꯃꯥꯅ ꯉꯝꯃꯒꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯄꯤꯅꯤꯡꯕ ꯑꯗꯨꯝ ꯄꯤꯔꯅꯤ, ꯑꯩꯅ ꯉꯝꯃꯒꯅ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯅꯤꯡꯕ ꯑꯗꯨꯝ ꯄꯤꯔꯅꯤ꯫ ꯌꯥꯏꯀꯣ? ꯃꯌꯥꯝ ꯍꯧꯖꯔꯒꯦ, ꯍꯥꯟꯕꯤ ꯇꯥꯟꯅꯔꯛꯇꯣꯏꯅꯦ꯫ ꯊꯝꯃꯦ ꯁꯤꯗ ꯐꯕꯅꯤ ꯁꯦꯝ ꯊꯝꯃꯨ꯫ ꯑꯗꯨ ꯑꯗꯨꯝ ꯊꯝꯃꯣ ꯀꯩꯗꯧꯔꯒꯦ? ꯊꯨꯝꯁꯤ ꯅꯝꯕ ꯐꯪꯉꯔꯣꯏ ꯇꯧ꯫ ꯄꯥꯛꯅꯝ ꯌꯥꯝ ꯍꯥꯎꯋꯦ꯫ ꯄꯥꯛꯅꯝ ꯍꯥꯎꯋꯦ꯫ 하고 할까? 그래서 두 개. 먹으면 ꯌꯥꯝ ꯍꯥꯎꯋꯦ꯫ ꯊꯣꯛꯇꯕꯁꯨ ꯌꯥꯒꯗ꯭ꯔꯥ?
ꯄꯥꯛꯅꯝꯗ ꯃꯣꯔꯣꯛ ꯃꯇꯦꯛ ꯌꯥꯝ ꯍꯥꯎꯋꯦ ꯁꯥꯏ ꯄꯥꯛꯅꯝ ꯌꯥꯝ ꯍꯥꯎꯋꯦ ꯃꯔꯣꯏ ꯅꯄꯥꯛꯄꯤꯒ ꯊꯥꯡꯒ ꯕꯦꯁꯣꯟꯒ ꯅꯝꯕꯅꯦꯕ ꯑꯗꯨꯗꯣ ꯈꯨꯃꯥ ꯅꯝꯕꯤꯕꯅꯦ ꯐꯛꯄꯥꯏ ꯀꯧꯏꯁꯤꯅꯦ ꯍꯥꯏꯗꯤ ꯇꯣꯛꯑ ꯆꯥꯕ ꯑꯝꯇ ꯍꯩꯇꯦꯕ ꯆꯥꯗꯦ ꯆꯥꯎ ꯑꯩꯈꯣꯏꯗꯤ ꯅꯝꯕ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤꯅ ꯋꯥ ꯉꯥꯡꯕ ꯑꯝꯇ ꯍꯩꯇꯦ ꯀꯩꯀꯩ ꯉꯥꯡꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯟꯕꯩ ꯇꯥꯟꯅꯗꯣꯏꯅꯦ ꯅꯪ ꯋꯥ ꯉꯥꯡꯕ ꯑꯩꯗꯤ ꯂꯣꯏꯔꯦ ꯑꯩ ꯆꯥ ꯉꯝꯃꯔꯣꯏ ꯂꯃꯥꯏꯔ ꯁꯟꯅ ꯁꯖꯤꯛ ꯆꯥꯕꯒ ꯆꯞ ꯃꯥꯟꯅꯩꯕ ꯆꯥꯛ ꯂꯩꯔꯤ ꯑꯩ ꯆꯥꯛ ꯂꯣꯏꯔꯦꯀꯣ ꯃꯥꯡꯒꯦꯕ ꯀꯨꯀꯤ ꯃꯥꯜꯂꯦ ꯌꯦꯂꯣꯡꯒꯤ
Nang kenogi masa male. Tripuragi, Lakhipugi, Kasargi. खत्म बाय बाय टाटा गुड बाय गया Mama lấy được phải. Ai chứ ngon thế rồi. Ay ngam rồi. Ang ngam jar. Hãy subscribe cho kênh Ghiền Mì Gõ để không bỏ lỡ những video hấp dẫn. Sinh được thấy bên này. Ta bằng ngầm rẽ. Nhưng mà tung nó tổ gạt thì mày nó. Ủa còn đầu ấy mà can đấy. Một thằng đấy. Ủa cái gì đó. 300 Somebody con try them bên này. No. Itu gue ngambil ya. Skin jadra aja. Ini cibung balau kan. Challenge tꯧꯕꯅꯤ ꯀꯅꯥ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯨꯛꯀ ꯍꯟꯅ